Manipur na leba asigi mapung fava state oikiba namit ningsingduna yangkhai marirak shuba Statehood Day gi thauram pangthokrai irang na maram oiraga chawkhat lamjelda ayet apan khara leirabasu mang thana changsin khigani haina Chief Minister N Biren na phongdokrai ahanba Manipur Rifles ki parade ground na pangthokhiba thauram aduda art and culture gi lamda top fida ama kanduna Manipur bu malemda masak takpada chapa thodang loriba saknaraba theater director Ratan Thiamda lainga ki maikaidagi lifetime achievement award lupa lakh taragi selgi mana yauna kusuna duna ikai khumna botki Assam gi Dergaonda Manipur gi tara suba amadi taramathoi suba IRB gi training mai pakna chathabada chawna mateng pangkhiba Assam gi DGP Gyanendra Pratap yauna Assam Police ki officer mapandasu ngasigi namit asiga mari lenana manapi duna thagatki loinana mathau masak khangba Manipur Police ki officer ahum ming oina Chandel gi SP Sivanand Survey Kangpupi SP Manos Pravakar amadi Moregi SGPO oiramba laikhidraba Chingtham Anand Kumar ki imung manungda Chief Minister na Manipur Commendation Award piduna pukning thogatki thoram ki manung channa SCERT na puthokpa No Manipur khangminasi haina mingthonba Manipur bu masak takliba general knowledge lairik amadi Leba asigi Prime Minister Atal Bihari Vajpayee bu ikai khumna botpa Good Governance Week 2024 haina mingthonba lairik amasu CM na phongki thoramadu da thoiba mithunglen gi warol piraduna Chief Minister N Birena lamdam sibu khanghanbada chawna mateng oigadoriba No Manipur hariba lairik asi school college singda tamhanaba khongthang lokhalagani haiki mahangna makha taraduna Manipur da BJP na luchingba lengak lakpadagi mayai ka bachinjak singi mayokta akanba lanjang chathaduna lakli lengak khakta da inthokpagi mahutta miyam punna amata oina lepminaduna mayai ka bachinjak sing maru fangna muthanaba wasak lawminasi English singani tara taretagi BJP gi lengak lakpadagi ngasi fawbada miyam gi yaifa thorang amadi chawkha thorang kaya lepalaitana chatharakli ising ichaw tatana mayok narakpana masidagi ngakthoknaba lupa crore chamnga henbagi project lawthaduna turel longnam bal sing sembagi thabak kanna chathari lamfel pat ki water body gi thabak loishilakle loktak pat ki akoibada ring road sembagi thabak haure CM Green Manipur Mission gi makhada akoibagi fibam kanjanaba akanba thabak lokhatli masigi mathakta Greater Imphal amadi Imphal gi akoibagi lambi sing asi lupa crore lising ahum ga chahum rom changna concrete lambi oina onthoknaba khotiek pinagadabagi sem saduna leire haiki Ngasigi thoram ki manung chana Manipur Police ki additional SP Laistram Sarita na parade commander oiduna Manipur Police ki apunba contingent tara nithoina sarukyaba Mars Pars parade pangthoki Lokang Shiva Kamanung the Pamaga computer Pyre Lokang Shiva Kangu Prosulari. Tangi the Eva Pai the Hyper Lokak to the Kari getting on the Salaru the Bagin the computer Pyre Dome NGO Torga Pesata Kangu Prosulari. Nahana signed down the ring road. City Salagamine. Moi Mayum Sokosunataba, Sarkargi Lamdo, Sarkargi Lamdu Sakta the Bodo, Madu Shim Kong, the Soi, Sokendra. यदि बिगिदा कंप्लेंट तौरगा लेरमदना लोन साइन तौना नेसल काना थेंगा हंगे डेवलपमेंट ने पॉलिटिक्स तौखनो लंबी से मिजे मयाम पुन मकिनी इसिंग थकदा थाई जे मयाम पुन मकिनी स्कूल लिंखलिबा कॉलेज फगरन जे न तौरैबा मयाम पुन मकिनी डेवलपमेंट की मतंग दा पॉलिटिक्स तौबिगनो प्लीज